ngasi numida wairam phongkiba tuan tuan ba manipuri sifhongsing amasum thokiba thawdo wathoksing dagi maruoibi I pausing khongasaraga manipur top channel gi maikeidagi myamna thamjagi ahanbada Russia na Ukraine gi Yamlaba hospital sing thugaiduna amang ata thokhankhre Russia na Ukraine na sathariba lana sina Ukraine gi Yamlaba hospital sing madi atopa loisang sing thugaiduna sauna amang ata thokale haina Ukraine gi president Volodymyr Zelensky na phongdokre Zelensky na medical charity group amada pikiba video address da doctor sing na drug sing yaudana cancer la yengwa madi surgery pangthokpa ngamdabagi kutong sadaba sing mayunare lana sigi focal point sing oiriba eastern amadi southern Ukraine gi mafam kyada basic antibiotic fawba fangdre ngasi phawbagi oina medical infrastructure khak yengbada healthcare institute sing hospital amasum maternity ward outpatient clinic puna samrirom amangata thon khari Russians forcing na khunum chansinduna thamliba mafam singi oiriba phiba masi atugimatik suwalle hairaduna cancer patient singi hidak langthak diabetes ki insulin phangdaba yauna surgery chathaba yabi oithokpa leitabagi khudong sadaba singmai unabadana tana antibiotic sing phaw phangandrai Amaramda Zelensky na sign to baseball Ukraine gi awana taraba singi relief ki damak sejinana ba yentoklagani hiramasi gi matangda Boston gi auctioneer RR auction na phungdokibada ball khomjilambada maming leraba Randy Kalpana official rolling major league baseball ama lan gi saithing nanglaba Ukraine gi relief ki damak yolagani haki Amaramda RR gi wangang lo eman phongdokibada hairiba ball du yamdrabada India gi sale da lupa lising taraga mangada yonanaba attempt tokhi adubu ahobagi bid fawda hairiba senpham adudagi hendokre haba pawsina makataraduna Ukrainian president kumza English nginga taraga mapan America gi collector amagi baseball da autography kiba matamda hairiba posak aduna nongmadi ma ki mariba ki damak mathau tarakpa matamda mateng pangnaba sijinarakani habigi thajaba leiramdaba yai haina pawsina suma khatana phongdorakli makhasa tarak poina to papawman India ra COVID-19 gi layong loinaba lising hong sani pan ga suknagi manga nauna thengna duna sada 7.3 henkale India ra hokiba pungkun ga marita nauna COVID ki layong loinaraba anaba lising hong sani pan ga suknagi manga thengnare duga laisar asina naba anaba kun gani thoi lekanaba ngamdana siki haina Union Health Ministry gi ngasi thadorakpa ahanma data da uli hariba matam sigi manungda anaba lising hong ga samaga humfugu nipana naba fagalaki anaba anauba masing hengalakli basi ngarang ge yengnabada sada 7.3 ni India pumbagi oina phamsenari ba apunba anaba masing lising kunga sahumga sumnigi ohum oiduna layong uthoklaba anaba gi sangsara 0.05 oi hena pari hauzik phawbud anaba fakiba apunba masing crore mariga lakh kunga maga lising yakai mariga samriga taraga taruk yaure naba phagalapagi sangsara 98.74 lairi laipa asi goina COVID-19 ga mari lainana sikhiba apunba masing lakh manga ga lising kunga mariga supnigi kunga mari yaukre Health Ministry gi matung ina miyoi lakh kunga mariga lising humfu ga manga ga samapan ga taraga nipan COVID test toki haukiba pung kunga mari da COVID vaccine dose lakh taraga tareka lising nifu ga mapan ga supnigi humfu ga humdoi tika tha ki haina spouse na phungdorakli makasa tharak poina to papaw man matam khara thaknabi ising tharoi Impal East ki Ningthempu Creek Water Treatment Plan asigi pam semjin sajinbagi thabak sathariba maramna treatment plan asina matam khara thaknabi ising thaba ngamkhiroi haina Executive Engineers WS Maintenance Division number 2 PSED Manipur LH Singhana thadorakpa sirolamagi matungina treatment plan asigi pam semjin sajinbagi thabak satharibana maramoiduna treatment plan asi konba mafam sing haibadi Ningthempu Creek makha leirak Shabi Leirak Wangkai Andro Parking Nong Maibung Sakpram Leirak Wangkai St. George Leirak Guru Aribam Leirak Amadi Aribam Laikai Zonal Riza Amna Konbak Mafam Singasi Matam Karagi Oina Taknabi Ising Tabagi Tabak Lep Ni Hainsu Paus na Supalakli Atopa Pau Madana Laingak na Suguno Hospital gi Pibam Yingsin Biduna Mapung Fana Mathau Tohan Bidrabadi Solun Sin Bagi Kongjang Sang Silagani Sao Sugunuda Manipur Lengaki Makada Leribu Hospital asi signboard sub district hospital amadi community health center haina su thaduna thiet pada miyamna bap ta bangamdre
Manipur lengakna achumba maming adu miyamna khanganbiyu haina hospital asigi phibam yengsinba chatlubada sugunu apunba lup shalgi maikedi phongdorakli yengsin khongsat aduda sugunu apunba lup ki thaumi singna phongdoraklibadi hospital asi doctor tare lebigi manungda ayush ki doctor amakhak OPD famduna leiramki staff nifugi makhada leiba hospital asida subnatagi staff nipan khaktana hospital asida mathau toram tenglaki loinana shalgi thaumi singna hospital gi akoiba phibam yenglubada anaba khara mapana phamlamba su tenglaki hari hiramasi gi matana shalgi thaumi singna hanglubada hospital gi authority singna MO in charge ko unabiduna wari sanabi hairaki adubu matamaduda MO in charge meeting sakhibana leiramkide tunglu nungthil pung mari taba matam hospital asigi MO in charge lakpadagi shalgi members minadana wari sanaki wari sanabadu hospital sigi MO in charge phongdorakhibadi hospital asida mathau taba main power amadi staff sing yamna wali machine maram oiraga ana layengbuda patient sing hospital asina mapung fana service pi bangamdana leiri haina phongdorakhi politician gi marumda leiba doctor amadi staff khara matam sang office kadre masi tawbigano maramaduna award pa staff sing thabiraktuna ana layeng basatpada sel yamna tingbi award ko hanbiu haina salgi maikeri gi mari lena pa authority da appeal storakli hiramasi gi matang manipur lengakna atupu matamna mi yeng sangbiu loinana thama gi manungda hospital asigi award pa apa sing mekhatpiduna ningthina mapung fana mathau pangtok hanba ngamdrabadi hospital asi solun sin begi khongjang jangsilagani haina sugunu apun balupna makhatana su phungdorakli loisilakpoina topa pawmana sagol hatam ama gari thomlamle JCCWB Joint Coordination Committee on Wildlife and Biodiversity JCCWB Manipurna COVID-19 pandemic ki matamda animals feeding team kya semdana manipur gi mafum kya da koina satuna machinjak thaba yauna minungsi ga loinana thabak thoram kya sathaduna lakhi adu ahal oiraba sa mapu singna wakhal tadabana ngasisu thowaningdaba thaudok kya thokli lambi sorokta ahal oiraba sa kya thadoktuna thamana satok sin tawri miyamna kudong thiba kya mayok hanbadana tana mara leijadraba sa san kya gi punsi kudong thiali ngasi pasoi police na kon mafam amada lambi da sagol hatam ama gari na thombiram le haiba paw phangmadagi JCCWB Manipur ki co-conveners KSH Johnson Singa madi timna jangsinduna soktuna laidiba sagola du pasoi police ki matenga loinana lokhatluraba matungda layeng pathap satharaba matungna mafam saba yenglaga thamli Manipur lenga nas asiguma sasan kya lambi sorok thadoktuna thamliba kya asibu miyeng sangbiduna public ta disturb tawribi kya asi mapu singna khangan world pibiyu masida department di tumina laikhiba yai animals lovers kya gi thamoi kaiba matawosi matungna thoktana ba senbiyo hairi haina pawsna phongdorakli aduga hausi ko inadi myam pawsi matang sa lusinjarage amasum pathokjagi bi soikiba lankiba yawrs myam ngakpigani amasum matam gi ba marui bi pawsing su myam da lepa leitana update pizara kaina su channel sigi maikedi gi myam gi famda thamjari and thank you